Israelna Irangi nuclear infrastructure singda attack chathakre. Israel amasung Iran anigi marakta soknaba lan asi hena pakthok chawthokpana maram oiraga Iran da leiramba Indian gi mahairoi sing ahanba phase ki oina evacuate tawba hore lan asigi chahi tare ni numit tare ni chanba numitta Israel na Iran gi nuclear infrastructure yauna military site kaya da air strike chathakre. Israel gi attack ta Iran gi Bharat heavy water reactor chawna ma ta thoklei amarom da Iran na Israel gi hospital da missile attack chathabadagi mioi kaya soklei. Southern Israel da Iran na ngasi chathakiba missile attack aduna maram oiraga hospital adugi saruk ayamba amangata thoklei missile amana Israel gi Tel Aviv ta attack chathaduna amangata kaya thoklei oiragliba fibam masida Israel gi Prime Minister Benjamin Netanyahu na maikai digi Iran gi mathakta akanba attack chathanaba khangankre loinana Iran na chatharagliba attack sing asigi chapchaba paukhum pigani haina khangalakre lanasi hena pauthok chawthorakpadagi Government of India gina Iran gi Puramita University da laiba maheroi chamaga tara ahanbagi oina New Delhi fawba tekta kaidana purakre Government of India na Iran gi evacuate tawrakiba maheroi sing adugi manungda marfutara mari di Jammu amasung Kashmir dagani adu ataina Delhi Maharashtra Uttar Pradesh amasung Rajasthan yauna tongan ba mafam sing dagini maheroi sing aduna Delhi gi International Airport gaurakpada makhoi gi imong manungi mioi sing amasung official sing na ngaiduna leiromki oiregliba fibam masigi matangda External Affairs ki Minister of State Kribi Burden na haikibada hojik India da tekta kaidana yaurakliba mioi sing asigi mathakta ahenba mioi kaya puthorangna bathorang tawri ngasi su plane ama faduna mioi kaya hondokna bahonari hojik thorakpa ngamdana truck Manistal da loiriba mioi kaya amasu athubada India da puthoraklagani hiramasiga mari lainana Helpline sing matam khudingmakta hangduna thamle matau tarbadi India na ahenba plane sing thargani hairi ngasi ahanba oina India da puthorakraba maheroi sing adugi manungdagi Urmia University na MBBS second year tamlibi maheroi amagi apokpa Nasif Ahmad na haikibada Iran da mahi masing tamliba mioi kaya Indian government akhanaba flight thadna puthorakibagi khongthang asi thagali haiki arigumba fibam amata da buffer zone thugaina ba honaroidabani haukiba June 15 da laitan pokpi da thokiba Thaudo aduga mari lainana Manipur police ki maikai digi sangdok warol kaya phongdokrabaso midai community amasung media outlet kaya na aranba wafam kaya phongdoklibasi yaningde numituda lobukta tractor na law khoina bohona khiba mafam adu kangluki rang se hek tholakhraba matungda central force mafam adu buffer zone ama oina khaidoktuna thamlibani haina Waka area chief association na thadorokpa cherol amana hairi cherol asida makhata na hairi bana lofam adu laitan pokpi khulgini haine media da phongdokliba wafam adu Pumlan lalaba wafam amani hairiba agricultural land aduga hek nagnana sadu lampak haina kauba Nepali basti amasu lairibani masiga hek thangnana Enchongpai Kuki bilesu lairi thawong asi mitay sing buffer zone area nangna changsilaktuna khatnaba hobani haina lawi kanagumba mioi natraga group amata na karigumba mioi amata na buffer zone thugaina bahonna bagi thawong yabangamloi makhata na siguma thawong sing asi chathaduna pamdaba thawong sing Thoklaklabadi madugi daita sing lengang pokpi amasung mafam aduda deploy toriba central force sing na pugadabani hairi Kuki gisu camp sing Naga area da hongjina bahonaraklabadi naita na duna mishi mina thoknabagi maram oigani FNCC Bharat Sarkar ki Ministry of Home Affairs amasung Kuki su militant singi marakta handakta chathakiba tok aduda mitai singna namna khundariba Valley district ki akoibada leiramba Kuki gisu camp taret atopa mafam da hongdokpada yanakre haibagi paw leire adubu Kuki gisu camp sing adu Naga singi lamda hongjilakpa tarabadi me ahum da thokkiba naita nabagi thogdo adu state asida makhata na thoknabagi achauba maram ama oigani haina Foothill Naga Coordination Committee na thadorokpa cherol amana hairi cherol asina makhata na hairibana Naga area ga naknana leiriba Kuki su camp sing thinta batawdana lauthokhigadabani Kuki gi homeland ama gidamakta Naga singi pari puri gi lamkhopchinuna amasung namduna lausinaba honabagi thawong asi khudakta lepkadabani asiguma thawong asina hena hingsa gi thawong sing thoknabagi maram oigani Kuki singi maikaidagi Naga khul sing maru oina longsai kaifundai jang nungnang Thangbuk, Laimanai, Tingpui, Satang, Naga, area Kangpokpi, Lungwiram, Kazanga, Konakul, Tuyuyon, Kulen, amasung atay Naga Kul kaya loksin na bahonaragliba thawong asi Naga sing na tuminay khangdun laithukloi, Kamjong Sandel, Technopal, Kangpokpi, Noni, yaw na Senapati District ki mafam kaya Kuki sing na loksin duna, makoy gilamkay, Pakthok chawthok na bahonariba asi Kuki sing na Naga miyam gi leiriba identity amasung territorial integrity asi da sing na bathawong ni Kuki militant sing amasung makhoi gi volunteer kaya bu Naga khul kaya bu attack tawng na bahonarakpagi thawong asi khudakta lepkadabani kariguma thawong asi leptaba tarabadi hena nai tanabagi fibam lakloi hainingai leite hairi Fuwala lokol da losuba lomi ama maikai khangdana kaplakpa nongmaina panduna sokpadagi laikanakre
ngasi nungthil pung 3:10 rom taba matamda Bishnupur district ki manung chanba Fobala lokol da lawsuduna laiba lawmi ama mai kai khangdana kablakpa nongmai maruna makuta panbadagi sokle hairi soklaba lawmi adugi maming ningthaujam biren kawi mahaki oithangba khujengi sarukta nongmai maru ama panbadagi Bishnupur district hospital da pukhatuna laikanakre hairi हौजिक फाउबगी ओइनदी नोंगमै अदु कनाना कदोमदगी काबलखिबनो हाइबा चपचाना खंगबा ngamdri हाइरी मनाक नकपदा लैबा लौमी सिंगनादी चौरांगना नोंगमै राउंड 5 रोम कापगी खोंजल ताकी मदुना मरम ओइरगा लौकोल अदुदा लौसुरम लौमी सिंगमी पाइनाबा पोकनाख्रे हाइरी थौदोक थोकफमदा पुलिस की कांगबु चंगसिनदुना थिजिनबगी थबक चथख्रे मनाक नकपदा लैबा लौमी सिंगना फोंदोरकपददी नोंगमै अदु कुकी सिंगना काबलकपो ओइबे याइ हाइरी अदुमकपु चपचाबा पाउ खंगबा ngamdri पोखाइबदा लैखिद्रबा क्रू कैबिन मेंबर लमनुन chen सिंगसोनगी हकचांग हयेंग लैरोल चलगनी गुजरात के अहमदाबाद तक लंदन तमना पाइगदबा एयर इंडिया की फ्लाइट 171 कायबदा लैखिद्रबा कुकी क्रू मेंबर लमनुन chen सिंगसोन की हकचांग नागालैंड थुंख्रे अदुबु महाकपुना लैमिनाखिद्रबा थौबालदगी गांथोय शर्मा कुंगब्राय लेपन की हकचांग दे हौजिक फावबा कन्फर्म तौबा ngamdri लाइबक थिबा थौदो अदुदा लैखिद्रबा लमनुन chen सिंगसोन असी हाना इंफाल लैरमखिबनी अदुबु 2023 दगी हौना थोकिबा कांगनुकी इरांग असिना मरम ओइरगा कांगपोकपिदा चेनख्रबा मतुंगदा बरादा लैरखिबनी महाकी थवाई यावद्रबा हकचांग अदु DNA टेस्ट तौदुना कन्फर्म तौरबा मतुंग असि नुमित युंगबा पुंग अमगा मिनिट 45 दिमापुरदा पुरखिबनी महाकी अरोइबा मथौ मंगम हयेंग इराय नुमिता कांगपोकपिगी पब्लिक सिमिट्री दा पांगथोकलगनी लमनुन chen सिंगसोन की हकचांग अदु लरुना बंगसी अयु लैखिरबगी इमुंग मनुंग यावना मियोय कया कांगपोकपिदगी दिमापुर एयरपोर्ट दा चटखिबनी लैखिद्रबा सिंगसोन की इमुंग मनुंग मरी मता अमदि CSO गी लुचिंगबा सिंग यावबा गारी मंगा ngasi अयु पुंग मंगा ताबा मतमदा दिमापुर की दमा कांगपोकपि थादोखी मसिगी मनुंगदा KSO सदर हिल्स अमसुंग सदर हिल्स प्राइवेट स्कूल एसोसिएशन की मेंबर सिंग यावना गारी तारा अयु पुंग तारा मखाइरोम ताबदा दिमापुर की दमा कांगपोकपि थादोखी पनबा याबदी लमनुन chen सिंगसोन की थवाई यावद्रबा हकचांग अदु महाकी मबुंग अनि यावना इमुंग मनुंग की मियोय सिंगना अहमदाबाद तगी पुथोरखिबनी थवाई यावद्रबा हकचांग अदु पुरखिबा फ्लाइट अदु ngasi अयु पुंग 9 तारकपा मतमदा अहमदाबाद तगी पायरकलबा मतुंग नुमित युंगबा पुंग अमगा मिनिट 45 ताबा मतमदा दिमापुर एयरपोर्ट थुंगलगनी हकचांग अदु दिमापुर एयरपोर्ट हेक थुंगलबगा कुकी यूनियन दिमापुर न सिंदुना मफम अदुदा इकाई खुमनबा उटपा अमसुंग अवाबा फोंदोकपगी थौरम अमसु पांगथोखी मियामगी लैंगा अमा थुबा सेंबा हाइबसी तौफम थोई हाइना खली टी है शहीदबर्टा स्टेट असिदा मियांगी मिहुसिंगना लैंगा अमा थुबा मतमदा सेंबा हाइबसी तौफम थोई हाइना खली सेंटर दगिसु सरकार सेमनबा लीडर सिंग थारकनी हाइबगी पाउ तारे हाइना असेंबली की स्पीकर सु ओइरिबा या स्कूल केंद्र की MLA टी है शहीदबर्टा ना फोंदोक्रे ngasi local area development fund gi santhang makhada ya school kendra gi manung chanba hiru hanba lekai da nauna saba Sri Sri Gopinath mandir sangaba gi thoram da mahang wafam asi fongdol aduna makhata na haiki bada hauji asi sarkar semna ba group semna re haibagi pautai Delhi dagi su sarkar semna ba su mi tharak lagani haibagi pautai adubu mahang masamakti assembly gi speaker ama oina leibana masida mahang masadi yausin ba yada bana thabak thoram sing asi da mahak involve amata taude मियांगी म्यूट सिंगना लिंगबा सरकार अमा लिंगबा हाइबसी तौफम थोई टाइम फ्रेम हाइबा अमसु लई मसीदगी हेंथख्रबदी प्रॉब्लम कया अमसु लाकनी हाइना खली लमदम मसीदा मियांगी लेंगा अमा लिंगनबा MLA सिंगना सेंटर दा तक्सिनुना लाकपनी अदुबु करंबा मतमदा लेंगाक सेमगदगी हाइबदुदी चपचाना खंगबा ngamdri MLA सिंगना मियांगी इहुल खंगना थबक तौरकनी हाइबगी थाजबसु लई हाइना फोंदोखी यापुंबगी स्कूल एजुकेशन की ख्वाइदगी फबा स्टेट अमदी UT की लिस्ट मणिपुर ममैदा लेहौरे ख्वाइदगी फबा यूनिवर्सिटी सिंग खंगलकपदसु मणिपुर दगी फ अमा फावबा यावबा ngamdre Ministry of Human Resource Development of School Education and Literacy DSEL na phongba leibasigi school education gi fibam ख्वाइदगी फबा स्टेट अमनी यूनियन टेरिटोरी UT की लिस्ट मणिपुर ममैद लेहौरे अपुनबा स्टेट कुनगा निपान अमसुंग यूनियन टेरिटोरी निपान दा ओइरिबा स्कूल एजुकेशन की फिबम येंगलगा फोंगलकपा परफॉर्मेंस ग्रेडिंग इंडेक्स PGI ना मणिपुर ना कुनिथोई सुबदा लेबनी लिस्ट असिदा मकोक थंगना लेरिबा स्टेट अमसुंग यूनियन टेरिटोरी सिंगदी चंडीगढ़ पंजाब दिल्ली गुजरात अमसुंग ओडिशानी केरला दामन एंड दिउ हरियाणा गोवा महाराष्ट्र अमदी राजस्थान सु लिस्ट की मकोक थंगबदा लेरी हौजिक फावबदा DLEL ना कुमजा 2017-18 तगी हौरगा कुमजा 2021-22 फावबगी लिस्ट फोंख्रबा मतुंगदा इकोन कोनबोइना कुमजा 2023-24 की लिस्ट फोंगलखिबनी ख्वाइदगी इकोन कोना फोंगलकपा लिस्ट असिदा मेघालयना ममै इथंग थंगना लेरी परफॉर्मेंस ग्रेडिंग इंडेक्स ता मयाई ओइरफना फई हाइना लाउथोरकपा स्टेट अमसुंग यूनियन टेरिटोरी सिंगी मनुंगदा पुडुचेरी हिमाचल प्रदेश अंडमान एंड निकोबार आइलैंड तमिलनाडु कर्नाटका अमसुंग वेस्ट बेंगल यावरी लेबासिगी डिस्ट्रिक्ट पुमनमक्ता ओइरिबा स्कूल एजुकेशन की फिबम कुपना येंसिलबा मतुंगदा यूनियन गवर्नमेंट के डिपार्टमेंट ऑफ एजुकेशन ना परफॉर्मेंस ग्रेडिंग इंडेक्स फोंगलखी मरुइबा थौरांग तरुक ता युमफम ओइरगा स्कूल एजुकेशन की फिबम करम थाकता लेरिबगे हाइबदु लेपखी हाइबा थौरांग तरुक अदुदी आउटकम effective classroom transaction infrastructure facility and student
entitlement, school safety and child protection, digital learning and governance process ni. Apunba point lising amagi manungda point chamriga humfugamathoi dagina yang chamangaga kun fauba phangba state singi manungda Manipur, Telangana, Assam, Jharkhand, Tripura, Chhattisgarh, Bihar, Nagaland, Mizoram amasung Arunachal Pradesh yauri. Point khwaidagi yamna phangba Chandigarh na Oire. Union Territory asina point lising amagi manungda chartered ka phangduna education ki phibam khwaidagi phaba oiri. Punjab na point chatruka kuntraga mathoi point 1, Delhi na point chatruka kunhumdoi point 7 phangduna ani suba amasung ahum subada lairi. Quarrelit Simmers QS World University Ranking the Khwaidagi Faba University Singi Makok Mathang Lauthorakpada India gi oina University Yankai Mari Yaurabasu Manipur dagi ama fauba yauba ngamdre. Indian Institute of Technology Delhi na laibasigi khwaidagi makok thongba University Oire mamangda QS University Ranking gi chama yankai subada lairamba IIT Delhi na mafam kunga taret haigalaga chama ga kulumdoi subada laire. Adobu India gi oina khwaidagi makok ithang thangna lairamba IIT Bombay na handakti mafam taraga mathoi hantharaga chamaga kumapan subada laire. Mamang chahida malem gi oina khwaidagi faba University sing khangatpada India gi nifuga taruk yauki. Adobu handakti afaba University masing hengalaktuna list yankai ga mari yaure. QS World University ki khwaidagi inaw naw na fonglakpa ranking the India gi University yankai ga mari yauduna malem pumbagi oina mari suba mafam kanma ngamle. United States, United Kingdom amasung mainland China na makok ithang thangna lairi hairi.